Hello mayam ahanbada koknona khurumjari ngasigi topic sina akhoi Ghibli amasung picture style da Kamaina generate picture generate tawi haibidu ani song gi si pambibra song gi si haibidi song gi na picture song gi na Ghibli ani si kamaina semi haibisi ChatGPT gi matengna ai mamangi ai gi channel da selai channel sida sangaga ChatGPT kamaina download tawi kamaina install tawni aduga kamaina semi haibidu hapsakhrabane adu ai gi pamjabadi sigi sima pame ko ai di sine hena picture style sine hena pami aduga sonakan Ghibli sisu dum phajai adu Ghibli sisu adum ai Ghibli style sisu dum pame hetare ko adu hena phajabadi aigi mod adu mayamgi mod tusu makada comment option biro adu kamaina generate tawi picture sing asi ai picture khara mathang ai hapsage buko mathang tungda ai hapsari basing si asida yenga mayam adum phajai phajade haibna singbodu yam live process ni mayam sangsalaga yengshinbiyu asini aigi tentakpa information mayam thank you everyone thank you yai fare